이놈 ꯃꯌꯥꯝ ꯏꯪꯒꯜ ꯅꯠꯇꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ 이놈 ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯎꯅꯔꯁꯤ 이놈 ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯤ ꯀꯣ 이놈 ꯃꯌꯥꯝ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ 이놈 ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯂꯩꯔꯃꯗꯤ ꯆꯪꯕꯤꯔꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ 가렌 락트리버 우파이 레이트레 가렌 락트리디 그래 락다노 와이 상에 마시 가렌지 락트리 맘메 인베터 레이디 인베터 레이디 파스트 렉터로 블랙도로 노 그래서 왜 가렌지 들리더고 그냥 서포트 ngasi디 weather se phatya ngasi weather sidi weather faida ra ta like to jeri thagatsari khangge 가렌지 정리 그냥 장비로 지나면 사포터비오 월요일 같이 하나씩 그냥 레지나면 선진은 이바이 그래 하게 서포트 풀 서포트 땡큐 LB 타게 농주 피티 좀 주여봐 아잉앙 넷 우리키나 또 보네 나 비디오 디제 키블라 다시 그냥 짜니 그냥 짜 그라는 게 필요해 딸기야 술로
슬로라. 부자 누가 부자 만능 ini channel 누가 그러냐? 그러네. 누가 다 바닥 들어오래냐? 이제 섬이나 밤이 뿔레니. 할래 오. 지금 통 맞자에. 싸싸 하오죠. 안강도 지게도리. 너희 다들 부자 하래 봐. 우리 부자는 머리거든요 봐. 너희 dos 11 12 바닥 들어오래. দশমিকা আষ্টমিকা পুনবা. 뭐를 슬로다리. 이거 그냥 짜게. 이제 같이 쉐이크로. 너 지금 그 잡아 컨디야. 안강 차나리에 nama dia nama tu dah lewat dia dengan support full support di macam thabo di macam thabo support full support sandai chat thabo ada pesan tanda ni 그런 거는 비라니가 마문 샤마 사그네 itu bukan orang yang jangan bilang enggak aku bilang enggak teman gue baik gurunya oja lah Hare Krishna oja oja sandagi chao thap ko lui bi da oja phone budi suami kok hai utai sare ne dua chakana mana utai sare चादरे करेगी वजह दागी के घूम चादर पाइस वो चानिंग्रे करेगी नोजा वजह कहीं चानिंगे हक्चाम में तो रोजा नत्ती करेगी तो रोजा वजानी का खाने रहो वजाने चानिंग बाहर में तो वजानी ने पीछे तरह बाहर बा टीम ने पीछे तरह बाहर बा Sino memang lapio, sino memang sapoto pio. Pesapai dre, aslo area dah ikai cerita. Ojana pesapai dre hai sidi ikai jeko, oja. kalau hotel lo kan dia dia cuma banyak paham dah gitu Wow, Doni, kakak, hai Doni. Di halabo, demi light to biramo. Sanjana singna ha ha ha, no kare, kari no ino. Sanjana ha ha, kari no ino. Doni, duty dah halabo. Sandai kari cara. Pungga dah halake duty lagi. Doni, aji Guwahati nong subra. Guwahati tu nong subra. Sajana kaya gino ino. Ako jana, ako jaba santana, siapa itu?
이거는 무엇보다 못 보네. 아르니, 그의 오자나, 오자부 전에는 pesa pait래, 도 이누 이미 됐었잖아. 도니 듀티 데 할라보? 어? 샌디거드니 레이시 까, 얼마? 게임이 잘리바. 너랑 좀 하이디에, 난좀 잠깐. 와우, 아스 누가랑 보니까 비디오 당글로. 너니, 너가 당글로가 가드 값을로 가 당글게. 마모 바산타 시 웅제버드나 또 나때 마니푸기니 콜리스 고자니 natte 오자니 이해 nang ming mana duga hari mabne ko as dunia as sani gar sarabuka sadriye nang kanaga chalino chandigarh ta hairuna as nungairamani ko Guwahati de academy chalino मैम आएगी सी सब तो बिरमो जारगदी है ओके दोनी संजना सिंगा छे आएगी इसे ने पागी माकी कैनोनी को निपीने बको इसे ने पीने दो नुई सपोर्ट तो बिउ को नुआई तेदा अस नुआई रंगनी तो दोनी कना का चपनो दखो जब संतसु सपोर्ट तो बिउ आएगी चनपी संजना दा ओके का है नुंगाई तेदा कना का चपनो दोनी तक हाइरुने काका दा तानिंगी नंग हाइदो दो अस आई दोनी दि कोइरे को आई थंतनी का कई थबगी चपनो लसम मगा लाए दा सरबो चाद्री लसम थैंक यू लसम थागचरी लाइक मचा मत बिरमो चाइसिंग होनरब्रो अदो दोनी कनिमी हलकदोमनो नंग गुवाहाटी दे कनिमी चलिनो ना दबता हायुना लाइसन चाइसिंग होनरबो लाइसम चाइसिंग होनरबो tin gitu lah mới tụi yên mà đâm lại lại nó cực rồi Islam support to view Islam nusiru Islam Sesati medicine da leireka oh leireka hai na Guwahati de kani misal ino ba kam kana halakadom no Chandigarh de gya
ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛ. ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯀꯨꯏꯗ꯭ꯔꯤ ꯆꯠꯄ. ꯑꯣ. 오케이, 도니, 땡큐. ꯑꯗꯣ ꯆꯥꯟꯗꯤꯒꯔꯗ ꯂꯩꯕꯅꯤꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ. ꯆꯠꯄ ꯈꯣꯠꯄ ꯃꯇꯝ ꯆꯥꯅ ꯍꯜꯂꯧ, ꯃꯇꯝ ꯆꯥꯅ ꯆꯠꯂꯣ ꯀꯣ. ꯂꯩꯃꯤꯟꯅꯕ 이만ꯅꯕꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯗꯣꯅꯤ ꯀꯣ. ꯑꯗꯣ ꯆꯥꯟꯗꯤꯒꯔꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯗꯣꯅꯤ? ꯁꯟꯖꯅꯥ ꯁꯤꯡꯍ ꯑꯣꯟ, ꯊꯦꯡꯀ꯭ꯌꯨ. ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯁꯟꯖꯅꯥ? ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ. ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯍꯣꯏ ꯀꯀꯥ, ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤꯀꯣ. ꯑꯗꯣ ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯪꯅꯕ ꯂꯥꯛꯎꯀꯣ. ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯗꯒꯤ ꯗꯦꯠ 9ꯗꯒꯤ ꯍꯜꯂꯛꯀꯗꯧꯅꯤꯀꯣ. ꯍꯜꯂꯛꯄꯒꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯥꯏ. ꯑꯣ ꯑꯗꯣ ꯍꯧꯖꯤꯛ ꯔꯨꯝꯗꯔ, ꯊꯕꯛ ꯃꯐꯝ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯔ? ꯑꯗꯨꯒ ꯗꯨꯔꯒꯥ ꯄꯨꯖꯥꯗꯤ ꯗꯦꯠ 9ꯗꯅꯤꯀꯣ. ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯪꯅꯕ ꯂꯥꯛꯎꯀꯣ. ꯗꯣꯅꯤ, ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯪꯅꯕ ꯂꯥꯛꯎꯀꯣ. ꯗꯣꯅꯤꯀꯣ, ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯪꯅꯕ ꯂꯥꯛꯎꯀꯣ. ꯍꯜꯂꯛꯄꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯥꯏ. ꯑꯣ. 이놈 형 서포트 그나나 레이게 이놈 형. ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯥ ꯍꯦ. ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯕꯅꯤ ꯂꯥꯛꯎꯀꯣ. ꯂꯥꯛꯄ ꯌꯥꯅꯕ ꯍꯣꯠꯅꯧ. ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯀꯥꯒ ꯎꯅꯒꯗꯧꯅꯤꯀꯣ. ꯑꯆꯨꯝꯕꯅꯤ ꯀꯥꯅ ꯍꯥꯏꯁꯦ ꯀꯥꯒ ꯎꯅꯒꯗꯧꯅꯤ ꯀꯣ. ꯀꯥꯒ ꯄꯨꯜꯂꯒ ꯀꯣ ꯀꯣꯐꯤ ꯀꯥꯞ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯕ꯭ꯂꯣꯛ ꯂꯧꯒꯗꯕꯅꯤꯀꯣ. ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯀꯥꯒ ꯀꯣ. ꯑꯗꯣ ꯀꯣꯏꯕꯩ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯀꯥ ꯂꯣꯏ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯄꯩꯁꯥꯗꯣ. ꯗꯅꯤꯀꯣ, ꯏꯆꯟꯒꯤ ꯆꯥꯕꯩ ꯊꯛꯄꯩ ꯈꯔꯆꯥꯗꯣ ꯀꯥ ꯂꯣꯏ ꯄꯨꯊꯣꯛꯀꯦ. ꯍꯧꯖꯤꯛꯇꯤ ꯃꯣꯏꯅꯥꯔꯕꯣꯟ, ꯎꯙꯥꯕꯣꯟ ꯀꯣ, ꯍꯥꯏꯗꯤ ꯑꯦꯌꯥꯔꯄꯣꯔꯠ ꯍꯥꯏꯔꯣꯏꯗꯁꯨ ꯑꯐ ꯑꯐꯕ ꯍꯧꯖꯤꯛ ꯃꯣꯔꯥꯏ ꯔꯦꯁꯇꯨꯔꯦꯟ ꯐꯖꯕ ꯂꯩꯔꯕ ꯏꯆꯟꯅ ꯄꯥꯝꯕ, ꯗꯣꯅꯤꯅ ꯄꯥꯝꯕ ꯀꯣ. ꯄꯤꯖꯥ ꯆꯥꯒꯦꯔꯥ, ꯗꯣꯃꯤꯅꯤ ꯆꯥꯒꯦꯔꯥ. ꯑꯗꯣ ꯃꯍꯥꯎꯗꯤ ꯌꯧꯗ ꯃꯥꯜꯂꯦ ꯀꯣ. ꯑꯩꯈꯣꯏꯒꯤ ꯗꯤꯜꯂꯤ, ꯕꯣꯝꯕꯦꯗ ꯂꯩꯔꯤꯕ ꯄꯤꯖꯥ, ꯕꯦꯡꯒꯂꯣꯔꯗ ꯆꯥꯅꯔꯤꯕ ꯁꯨꯃꯥꯏꯅ ꯃꯍꯥꯎꯗꯤ ꯌꯧꯗꯦ ꯍꯥꯏꯅꯩ. ꯑꯗꯣ ꯀꯥꯗꯤ ꯅꯣꯡꯃ ꯆꯥꯔꯨꯗꯦꯗ.
돈이 허지 룸들어 해. 또 이 자리는 와 있으는 건가? 그래도 짜닝아 싱당. 낭나 똠떠 레이브라 나마나바 싱글 레미나리브라 돈이 아이나 로이 또게 까이 아이마 까나 낭 영네 ꯆꯥꯟꯗꯤꯒꯔꯗ ꯂꯩꯔꯒ ꯁꯨꯇꯤꯁꯨ ꯐꯪꯉꯣꯏꯗꯕꯗ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯗꯤ ꯀꯥꯅ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯅꯠꯇ꯭ꯔꯣ ꯀꯥꯅ ꯇꯧꯐꯝ ꯊꯣꯛꯏꯕꯅꯦ ꯂꯣꯏꯔꯕ ꯔꯨꯝꯗꯅꯦ ꯔꯨꯝꯗ ꯅꯇꯣꯝꯇꯔꯣ ꯂꯩꯔꯤꯁꯦ 이만한 미래 입어 좀 들려 이러 좀 들려 이러 룸다더니 룸다나 좀 들어더니 조리래 헬로 코카 조리 하이 조니 조리 이만한비 메테이 홈레야 오 파라 이만한비가 레디 안누가래 조리 땡큐 조리 그렇게 잘해 산다기 이만한비 메테이 홈레예 모이디 파브라 까이람기노 임팔기라 까사르기라 암땅 하이로 이만한비 신두가 파자나 레미노도니 하디 ꯆꯟꯗ꯭ꯔꯤꯒ ꯊꯥꯈꯕ ꯂꯝꯅꯤ ꯑꯗꯣ ꯐꯖꯅ ꯆꯠꯃꯤꯟꯅꯧ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯆꯥꯕ ꯊꯛꯄ ꯃꯤꯔꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯃꯆꯥꯗꯤ ꯊꯕꯛ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯆꯥꯒꯦ ꯇꯧꯔꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯆꯥꯒꯦ ꯇꯧꯔꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯗꯨꯅ ꯀꯥꯅ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤꯀꯣ ꯅꯉꯣꯟꯗ ꯀꯥꯅ ꯄꯥꯝꯍꯟꯕ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯅꯤ ꯐꯖꯅ ꯂꯩꯌꯨ ꯆꯦꯛꯁꯤꯟꯅ ꯃꯔꯝ ꯃꯣꯛꯎ ꯃꯇꯝ ꯆꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯂꯨ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯎ ꯀꯥꯒꯤꯗꯤ ꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯔꯝꯗ ꯂꯩꯕꯅꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯇꯥꯏꯀꯣ ꯁꯤ ꯃꯉꯥꯏꯔꯦ ꯀꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯗꯣꯅꯤꯅ ꯏꯃꯥꯟꯅꯕꯤ ꯃꯩꯇꯩ ꯑꯍꯨꯝ ꯈꯛꯇ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯀꯥꯗ ꯌꯥꯝ ꯍꯔꯥꯎꯔꯦ ꯅꯇꯣꯝꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯒꯨꯋꯥꯍꯥꯇꯤꯗꯒ ꯅꯪ ꯅꯇꯣꯝ ꯂꯩꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯣꯅꯤ ꯍꯣꯏ ꯃꯣꯏꯗꯤ ꯀꯔꯥꯏꯅ ꯀꯁꯥꯔꯒꯤ ꯌꯥꯎꯕ꯭ꯔꯥ ꯏꯝꯐꯥꯜꯒꯤ ꯌꯥꯎꯕ꯭ꯔꯥ ꯏꯃꯥꯟꯅꯕ ꯑꯍꯨꯝꯗꯣ 요리 짜게 떠오래 까리 마텔노 ꯑꯩꯈꯣꯏ ꯗꯣꯅꯤꯒꯤ 이만해비 홈도 아저씨 까다 잡았다 홀로 도니 메테이 맞더니 하람이나 까기 비디오수 크게 쟁할로 우리 뭐니 앵바 하이나로 까기 비디오도 거 아저씨고 말 못해 좀 크게 쟁어요 너 까기 비디오 잡았다 와요 도니 거 아이 도니는 나 까나 하이미 거 ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯕꯤꯇꯥ ꯆꯪꯉꯛꯇ꯭ꯔꯤ ꯃꯩꯇꯩ ꯃꯆꯥꯅ ꯂꯩꯇꯕ ꯂꯝ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏꯌꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯀꯥꯟꯅꯅꯦ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯣ ꯀꯁꯥꯔꯒꯤꯔ ꯏꯝꯐꯥꯜꯒꯤꯔ ꯀꯗꯥꯏꯒꯤꯅꯣ ꯁꯨꯝ ꯍꯪꯕꯅꯦ ꯑꯗꯣ ꯃꯩꯇꯩ ꯃꯆꯥ ꯑꯍꯨꯝ ꯂꯩ ꯌꯥꯝ ꯐꯩ ꯑꯣꯀꯦ ꯀꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ 까디 그이 하니
ꯃꯩꯇꯩ ꯃꯆꯥꯗꯤ ꯃꯐꯝ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯑꯥꯎꯠꯁꯥꯏꯠ ꯀꯟꯇ꯭ꯔꯤꯗꯐꯥꯎ ꯃꯩꯇꯩꯅ ꯂꯩꯇꯕ ꯃꯐꯝ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗ ꯀꯣ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤ ꯁꯨꯝ ꯏꯟꯗꯤꯌꯥꯗ ꯂꯩꯇꯕ ꯌꯥꯎꯗꯕꯅꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯀꯣ ꯀꯨꯅꯥꯗ ꯃꯩꯇꯩ ꯃꯆꯥ ꯁꯨꯝ ꯂꯣꯏ ꯂꯩꯔꯝꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯈ꯭ꯔꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯟꯗꯣꯅꯤ ꯖꯣꯕꯀꯤꯗꯃꯛꯇ ꯒꯨꯍꯥꯇꯤꯗ ꯆꯥꯟꯗꯤꯒꯔ ꯆꯠꯈ꯭ꯔꯦ ꯅꯥꯌꯦꯛꯇꯅ ꯀꯣ ꯐꯖꯅ ꯂꯩꯌꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯥꯟꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯛꯎꯀꯣ ꯗꯨꯔꯒꯥꯗ ꯂꯥꯛꯎ ꯍꯌꯦꯡ ꯑꯩ ꯏꯆꯟ ꯗꯣꯅꯤꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯥꯟꯅ ꯏꯁꯩ ꯁꯛꯀꯗꯕꯅꯤꯀꯣ ꯏꯝꯐꯥꯜꯒꯤ ꯑꯣ ꯍꯌꯦꯡ ꯑꯩ ꯏꯆꯟ ꯗꯣꯅꯤ ꯂꯨꯍꯣꯡꯕ ꯀꯥꯟꯅ ꯏꯁꯩ ꯁꯛꯀꯗꯕꯅꯤꯀꯣ ꯀꯥꯟꯅ ꯏꯁꯩ ꯁꯛꯀꯗꯧꯕ ꯂꯐꯣꯏꯁꯦ ꯃꯨꯟꯕꯗꯧꯗꯨꯃ ꯗꯣꯅꯤ ꯂꯩꯔꯤꯕꯣ ꯍꯌꯦꯡ ꯑꯩ ꯗꯣꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯀꯥꯟꯅ ꯏꯁꯩ ꯁꯛꯀꯗꯧꯕꯅꯤꯀꯣ ꯍꯌꯦꯡ ꯂꯥꯛꯑꯒ ꯀꯥꯗ ꯏꯟꯚꯥꯏꯠ ꯄꯤꯕ ꯀꯥꯎꯔꯕ ꯁꯣꯏꯔꯦ ꯂꯨꯍꯣꯡꯕ ꯏꯁꯩ ꯁꯛꯄ꯭ꯔꯣ ꯀꯀꯥ ꯑꯧ ꯁꯛꯏꯌꯦ ꯀꯥꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯖꯣꯕꯁꯨ ꯇꯧꯗꯦ ꯑꯗꯨ ꯅꯪ ꯀꯥꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯗꯕ ꯃꯥꯜꯂꯦ ꯅꯪ ꯏꯁꯩ ꯁꯛꯄ꯭ꯔꯥ ꯍꯪꯉꯦ ꯍꯣꯏ ꯀꯥ ꯏꯁꯩ ꯁꯛꯏꯌꯦ ꯀꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯅ ꯀꯩꯅꯣ ꯁꯪꯕ ꯃꯇꯝꯗ ꯃꯤꯅꯤꯠ ꯑꯃꯅꯤ ꯀꯥ ꯏꯁꯩ ꯁꯛꯏ ꯑꯗꯣ ꯀꯥꯗꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯖꯣꯕꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯁꯨꯝ ꯏꯁꯩ ꯁꯛꯑꯒ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯦ ꯑꯗꯨꯅꯤꯀꯣ ꯍꯣꯏ ꯌꯦꯡꯒꯦ ꯑꯩ ꯅꯪꯗꯕꯒꯤꯅꯦ ꯑꯗꯨꯅꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅ ꯖꯣꯕ ꯇꯧꯕꯗꯣ ꯀꯥ ꯍꯣꯏꯗꯤ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯏꯁꯩꯗ ꯑꯣꯏꯅ ꯑꯣꯟꯊꯔꯦ ꯑꯗꯨꯅ ꯀꯥ ꯍꯣꯏ ꯃꯤ ꯖꯣꯕ ꯇꯧꯕ ꯃꯤꯒ ꯋꯥꯔꯤ ꯁꯨꯅꯕꯒꯁꯦ ꯏꯀꯥꯏꯖꯩꯌꯦ ꯀꯥꯗꯤꯀꯣ ꯑꯗꯨꯕꯨ ꯏꯆꯟꯗꯣꯅꯤꯒ ꯁꯨꯅꯕꯗꯤ ꯀꯥ ꯏꯀꯥꯏꯗꯦ ꯀꯣ ꯏꯁꯩꯁꯨ ꯊꯕꯛꯅꯤ ꯀꯥ ꯍꯥꯏ ꯋꯥꯎ ꯆꯨꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯁꯨ ꯆꯥꯎꯔꯕ ꯊꯕꯛꯅꯤ ꯀꯣ ꯇꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯍꯥꯏ ꯁꯨꯝ ꯍꯥꯏꯕꯅꯦ ꯀꯥꯁꯨ ꯃꯤꯌꯥꯝꯅ ꯖꯣꯕ ꯇꯧꯕ ꯎꯔꯒ ꯄꯦꯜꯍꯧꯗꯕ ꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏꯗ ꯑꯇꯩꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦꯗ ꯑꯗꯨꯅ ꯏꯆꯟ ꯗꯣꯅꯤꯅ ꯖꯣꯕ ꯇꯧꯔꯒ ꯆꯠꯄ ꯀꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯖꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯣ ꯑꯗꯨꯅ ꯐꯖꯅ ꯖꯣꯕ ꯇꯧ ꯃꯔꯝ ꯃꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯅꯀꯣ ꯏꯆꯟ ꯗꯣꯅꯤꯅ ꯖꯣꯕ ꯇꯧꯕ ꯍꯥꯏꯁꯦ ꯀꯥꯁꯨ ꯌꯥꯝ ꯄꯦꯜꯂꯤ ꯀꯥꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯖꯣꯕ ꯇꯧꯕꯁꯤ ꯀꯥꯗ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯩꯗ ꯑꯣꯏꯅ ꯇꯧꯔꯦ ꯇꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏ ꯍꯣꯏꯗ ꯁꯨꯝ ꯏꯆꯟꯗꯣꯅꯤꯅꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯥꯟꯅ ꯅꯨꯡꯁꯤꯅ ꯀꯣ ꯃꯤꯅ ꯖꯣꯕ ꯇꯧꯕ ꯎꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯗꯤ ꯖꯣꯕꯁꯤꯗꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯆꯪꯕ ꯌꯥꯝ ꯄꯥꯝꯃꯦ ꯄꯨꯂꯤꯁꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯄꯨꯂꯤꯁꯀꯤ ꯖꯣꯕꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯇꯧꯔꯤꯕ ꯃꯤꯁꯦ ꯌꯥꯝ ꯐꯨꯅꯤꯡꯕ ꯑꯂꯥꯟꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯐꯨꯅꯤꯡꯕ ꯃꯤꯁꯦ
ꯔꯨꯠ ꯆꯪꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯪꯉꯝꯅꯤ ꯊꯕꯛ ꯙꯣꯅꯤꯅ ꯀꯥꯗꯤ ꯄꯨꯂꯤꯁꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯩ ꯑꯣꯏꯗꯕ ꯑꯂꯥꯟꯕ ꯃꯤ ꯉꯥꯡꯕꯁꯤꯅ ꯐꯨꯗꯠꯄ ꯍꯦꯛꯇ ꯑꯗꯣ ꯂꯥꯏꯕꯛꯀ ꯇꯝꯃꯝꯗ꯭ꯔꯦ ꯙꯣꯅꯤ ꯑꯗꯨ ꯙꯣꯅꯤꯅ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯦꯜꯂꯦ ꯊꯃꯣꯏ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯣ ꯐꯔꯦꯅꯦ ꯄꯩꯁꯥ ꯑꯣꯏꯔꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯂꯥꯛꯎꯀꯣ ꯍꯌꯦꯡ ꯀꯥ ꯎꯔꯒ ꯑꯣ ꯃꯥꯏ ꯒꯣꯗ ꯀꯥꯁꯤ ꯏꯁꯩ ꯁꯛꯄ ꯍꯅꯨꯕꯅꯤ ꯀꯥꯏ ꯍꯧ ꯆꯦꯡꯉꯤ ꯇꯣꯏ ꯅꯠꯇ꯭ꯔꯣ ꯙꯣꯅꯤ ꯅꯣꯏ ꯑꯍꯨꯝꯗꯤ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯌꯦꯡꯕ ꯅꯠꯇꯦꯀꯣ ꯃꯇꯝ ꯋꯥꯠꯂꯤꯀꯣ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 9ꯗꯅꯤ ꯀꯣ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ 9ꯗꯩꯅ 12 ꯐꯥꯎ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯍꯟꯗꯛꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯛꯇꯅꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯣ ꯀꯌꯥ ꯄꯤꯅꯒꯦ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯣ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯣ ꯁꯤꯜꯆꯔꯐꯥꯎ ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯨꯃꯤꯠ ꯃꯔꯤ ꯃꯉꯥꯅꯤ ꯌꯥꯎꯔꯝꯃꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯈ꯭ꯔꯣ ꯌꯥꯏꯗꯅ ꯙꯣꯅꯤ ꯍꯟꯕꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯉꯝꯗ꯭ꯔꯁꯨ ꯄꯨꯖꯥ ꯀꯣꯏꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯃꯤꯟꯅ ꯊꯛꯃꯤꯟꯅ ꯈꯔ ꯆꯥꯗꯤ ꯀꯀꯥꯅ ꯁꯨꯝ ꯇꯧꯔꯒꯦ ꯎꯝ ꯉꯁꯤꯗꯤ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯆꯪꯉꯛꯀꯦ ꯃꯥ ꯌꯦꯡꯗꯤ ꯌꯦꯡꯉꯝꯗꯨꯝꯅꯤ ꯙꯣꯅꯤ ꯅꯣꯏ ꯑꯍꯨꯝꯗꯤ ꯍꯣꯇꯦꯜ ꯂꯩ ꯁꯨꯝ ꯆꯥꯔꯝꯒꯅꯤꯀꯣ ꯁꯨꯝ ꯑꯣꯔꯗꯔ ꯇꯧꯔꯒ ꯀꯩꯕ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯋꯥꯔꯜ ꯀꯩ ꯆꯥꯔꯤꯅꯣ ꯇꯥꯃꯣ ꯍꯥꯏ ꯑꯣ ꯑꯩ ꯀꯩꯅꯣ ꯆꯥꯃꯤ ꯕꯤꯁꯀꯨꯠꯀ ꯂꯐꯣꯏꯒ ꯆꯥꯔꯝꯃꯤ ꯑꯗꯣ ꯋꯥꯔꯜ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯋꯥꯔꯜ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯂꯝꯒꯤꯅꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯕꯅꯤꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤ ꯋꯥꯔꯜꯗ ꯀꯣ ꯀꯩ ꯂꯝꯒꯤꯅꯣ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯆꯥꯔꯦ ꯇꯥꯃꯣ ꯑꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯊꯣꯡꯉꯗꯤ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯀꯥ ꯍꯣꯏꯌꯦ ꯍꯣꯏꯗ ꯈꯔꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯣꯇꯦꯜꯗꯒꯤ ꯁꯨꯝ ꯆꯥꯔꯣ ꯍꯥꯏꯗꯤ ꯁꯦꯠꯇꯤꯡ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯇꯝꯃ ꯇꯝꯃ ꯁꯨꯝ ꯍꯩꯖꯅꯤꯗꯀꯣ ꯉꯁꯤ ꯅꯣꯡꯃ ꯁꯣꯏꯈ꯭ꯔꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯁꯨꯝ ꯍꯩꯔꯛꯀꯅꯤꯗꯅꯀꯣ ꯍꯣꯏꯗ ꯅꯣꯏ ꯑꯍꯨꯝ ꯆꯥꯛ ꯀꯌꯥꯝ ꯆꯥꯅꯒꯦ ꯅꯨꯃꯤꯠ ꯑꯍꯨꯝꯅ ꯄꯨꯂꯥꯎ ꯄꯤꯂꯦꯠ ꯑꯅꯤ ꯑꯣꯔꯗꯔ ꯇꯧꯕꯗꯤ ꯑꯣꯛꯑꯦꯗꯅ ꯁꯨꯝ ꯆꯥꯕ ꯅꯠꯇ꯭ꯔꯣ ꯆꯥꯔꯦ ꯇꯥꯃꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯁꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏꯅ ꯊꯣꯡꯉꯅꯤ ꯑꯝꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯁꯧꯒ꯭ꯔꯤ ꯆꯥꯏꯌꯦ ꯍꯥꯎꯕꯅꯤ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯀꯣ ꯉꯥ ꯑꯌꯥꯏꯕꯒ ꯊꯥꯛꯇꯅ ꯐꯖꯅ ꯊꯣꯡꯉꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯅꯤ ꯑꯗꯣ ꯃꯆꯤꯗ ꯕꯖꯥꯔ ꯑꯃ ꯌꯥꯎꯕꯗꯤ ꯌꯥꯏꯅꯀꯣ ꯉꯥ ꯐ꯭ꯔꯥꯏ ꯑꯇꯥꯎꯕꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯂꯨ ꯕꯖꯥꯔꯥ ꯑꯃ ꯌꯥꯎꯔꯗꯤ ꯌꯥꯏꯅꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯙꯣꯅꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯆꯥ ꯐꯪꯉꯝꯃꯔꯣꯏ ꯑꯅꯥꯃ ꯊꯣꯡꯕ ꯆꯥ ꯐꯪꯉꯝꯃꯔꯣꯏ ꯀꯣ
सगुरी थोंबा चा जायदोनी कछु लई पोद लाइबनिको इसिंग दो बॉईल तौर तुम चागदोमनी चानिंगदी ममादा हायगा सुम कुरियर सर्विस सुम थाब जाइए सगुरी हाइबा हिजांग सिसु हचांग जामना प्रोटीन होइबा हचांग काना बने होय दोनी काना हाइसिनाने हारि अखु दोनीना चानिंगसु ममा बादा हारेगा मा बाना सोदना थाजरा कनी कैनो कुरियरदा दे नंगा सुम सिंपल अखुगी कैनोमदा हाइ सस्पेन अमदा को इसिंग दुआने कागौ सौहलनी थुम हापनी मुरो हापनी को ngari leitagana tilhou khara soira hapsalo de sogri thalaga hapsalo kaw so thangdo thaw wow lore chanang chagi ba KFC chagi ba pizza chagi ba dumni chagi prum to lone digest oidro doni ko kadi aidi restaurant se mi de hangam di ko kadi morowari gi restaurant am change haidi morowari restaurant se yam hawe ba ko moin thongba paneer madugadi sabji roti tan akang ba ko dugadi khogi kai tare moina tarka hai saglai do kalalal thongdo as deni bo angapani bo kana chaw sitiko moi moroi restaurant da khau khau sidi dang karyam chai atopa restaurant ji ka changan de ko naga moroi gi restaurant da thongba pani thongba moina kobi lai sapi ga se ol kobi full kobi ko moina sobji thongbo as khom ni wow cái nó hay đấy nó hay quá nó hay đấy các cá xe cái đây để làm ghê hay ấy cái xíu làm đấy dùng để sum lấy có khôi wall xe cái làm gì nó ngari ga lâu bay mình làm gì đi cả mấy anh mà sát sinh thùng luôn cái lấy cái môi đi मोदी नम थिए ना अदु मोदी हैन जानते त दुगुमदो काय जेनो मपानदि सौटगा तबिसदि अस मोदी हैन पतेदा कोइ मैते मे जातना चाबने अदु दोनिना चानिंगा से सोबिग्र मा बादा हाया मसुम कोरिया थाजरकनि कैनो क्या नो मुनि ने थुंपोनि को अदु नि ngari सिदि मोय जानना के तोक्तमने कोइ वर्षे कदाई करी लमगिनो इम्फाल गिरा काय गिनो हजि करी जॉब तो बिरी तंग हागियो थोंग लो ले नमथिना मनम नमथिना को कोइ ngari tunga manam sidi kari hataya dimne thonga khungam du pra sin bai ta le kai du pra sin bai ta re ko ngari man kan na poni da aduna doni ko wari khale ba ko chak thong labra ha oja thongam ni aduna doni wari nei ko moina di khangpo na te how is mani how khangpo te singjang mai di wow thagachari singjang mai de ni kogi scrolling se ke adara wall se hoji kai dauri jo to buri bra ni pi ni parai hai ngam je ko adoni asigi mahau di moina khangpo te da doni char ne khangdo si ko adona ne sagi admi se masiga rajasthan gi army ga khanara ba moni se kamra meeting jase army commando ne pura phaba ni pase doni tai ko maruga tarka pangsiga amadana kainogi rajasthan gi ni pasna army commando amasina command sum army oiba jo moi peti tom se khanap siga
ꯆꯥꯏꯀꯥ ꯍꯥꯏ खनबसिगा मुझे फुन दरे को मधुगा मैती जाए हाय आइए 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 मेरे साथ आइए हाँ तुम लोग यो खाता ना घी खाता है ना मक्खन बटर खाकर तगड़ा बनाता है ना हमारा मणिपुरी सूखी मछली खाकर तगड़ा बनाता है आओ मेरे साथ कौन जीतता है कौन हारता है आइएगा दो लास्ट कोई मैती मिचादी कहता है पुकना थाइना की पुकना साना बगाई तो मोदी मधु हाई बनी ना को saya mugi राजस्थान की निपा आर्मी कमांडो से चाको लगा बहुत गिट नमने हमरा देखा मणिपुरी के शक्ति है शक्ति खाने वाला का शक्ति देखा है तू तो माखन खाकर घी खा के दल्ला खाकर तगड़ा बनाता है हम तो ऐसे नहीं है शक्ति खा के तगड़ा बनाता है को अखोगी वर्ल्ड से सिंजंग में गिनी याम नुसी को आई दोनी नो करे अदुना याम नुसी हजी कोगी एक्सप्लोरिंग से कई जॉब तो बिरी बगे दुता खंगिंगी अदुनी दोनी थाइना मंगे दे को कोई खुंदने मैते दी हवाजा दो खंगिना दुनिया हवाजा नमथी बिदो अदो माय मुंसिगा लोन बको थाइना की वारी नि को लोलगा लेरे हांदी लेरेंग लेरे हजी गेस्ट जो लोई चाक थोंने हांदी कोई इमुंग लेरेंग सारबिना ले पाकना खंगे अदुदा कनो से हवाई चार से लोलगा ने को जोमगा हजी माना लेरेंग सिगा जायरे थरम को मंदे हुरान बनी पासिना नुंधांगा सगुल तो चंगबा माना पोच को थी चाकुम सिगा चाक थी बत चाक से फंगदब को दे हवाई चार से फंग रोबा हवाई चार से माना कोरा चास कने हाउ दिलेगा नमथी दने को अरे हुरान नुंधांग थोड़ा हाय मयां मसिन द इस नारायण गोरो गु खाए मंजा तो मंजा तेस बाबारे बाय कोया लाभ नहीं गोंडो तो पर गु खाए हाय सागे हवाई चार तो नमथी दने को हाय अस मुई मुंगो यांग हावरे दुगा मुई मुंगो थी जाए ने नमथी ने थाइने वारी को sia sing bai wari ne ko hanadi maite singe hawa cha lo thamya ha ha doni no ada hai khamra bang mayang ni na ko ado ko sai gi ne ba ma ming gi pan ba ja te lai ni na do ma hai is tan khoro ekta dal khaisi is to monja to gu khai तो भाला कोई बनाई से ना है अदुनी दोनी हानागी हुरान बगा हम कन्नड़ में को दुगी वारी नि दा अदुनी अदो दोनी चकचाम तम जोगद्रिबो पुंग पान ता दोरे का कुइरोय पुंग थागे अदुगा पुंग तरा दें कमुं जेंगे ने जाब्रन वन वास तम थागे होदु अदोनी दोनी कागी वारी ताने मोक दोमनी दोनी को कई गुम खुद दोनी ना कई है बिनो का नते वारी दो थाइने गिने हुरान बचिंथी याम कलम नि है बको हुरान बसगुन तो बगाय दो याम तो मे को अदुना दोनी को दुर्गा पूजा दलाउ को का कई लमगिनो है मोरांग स्टूडियो ओ मोरांग स्टूडियो बु थागचरी आइगे एलबीदा चंगबिर बगिता मक्ता को थागचलाइम चाम तो बिरमो मोरांग स्टूडियो आई कसारगिनी मोरांग स्टूडियो ना कई लमगिनो आइगे एलबी चंगबिदा मक्ता हनिंगाय चना दुबु थागचरी ओहो है ओके दोनी नंग चकचा हिरोद्रा पुंग पान तादोरे दुर्गा पूजा दे लाउको कागा उनदुमी कागा का ब्लॉग सेंगदोमी को का ngaidोमी नंगी ब्लॉग नंग लागा का वीडियो लोगोदोमी को इम्फाल गी थैंक यू दोनी इम्फाल गी नि ओ थागचरी कोई मोरांग स्टूडियो बो हानिंगाय तेन थागचरी अदो अदोमना चैनल पाबिर मतार गदि को करी कौनो गदोमनो दि हाइबंगम दे एलबी नि ना सुम
ꯁꯨꯝ ꯃꯣꯏꯔꯥꯡ ꯁ꯭ꯇꯨꯗꯤꯑꯣꯅ ꯁꯨꯝ ꯍꯥꯏꯖꯔꯦ ꯀꯣ ꯑꯗꯨꯒ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯗꯣꯝꯅ ꯍꯪꯉꯛꯇ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯥꯟꯗꯝ ꯃꯪꯒꯣꯜ ꯁꯤꯡꯍ ꯑꯩ ꯅꯥꯠ ꯁꯪꯀꯤꯔꯇꯟ ꯏꯁꯩ ꯁꯛꯄꯝꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯪꯒꯣꯜ ꯅꯇꯥ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯀꯣ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯀꯩꯒꯨꯝꯕ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯣ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯉꯝꯖꯕ ꯈꯤꯇꯪꯗꯣ ꯑꯩꯁꯨ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯍꯥꯏ ꯗꯣꯅꯤꯅ ꯗꯣꯅꯤ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯥ ꯄꯨꯡ 9 ꯇꯥꯒꯗꯧꯔꯦ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯁ꯭ꯇꯨꯗꯤꯑꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯃꯆꯥꯅꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯆꯦꯅꯦꯜꯁꯤ ꯌꯨꯁ ꯇꯧꯖꯕ ꯑꯗꯨ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯆꯦꯅꯦꯜꯅꯤꯀꯣ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄꯁꯨ ꯅꯠꯆꯗꯦ ꯏꯁꯥꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯗꯅ ꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯥꯏꯐꯇ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯍꯣꯠꯅꯖꯕꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯆꯥꯔꯅꯤ ꯀꯥꯏꯅ ꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯔꯅꯤ ꯆꯥꯎ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯆꯥꯒꯗꯕꯅꯤꯀꯣ ꯃꯇꯝ ꯆꯥꯅ ꯆꯥꯒꯗꯕꯅꯤ ꯋꯥꯎ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ ꯀꯀꯥ ꯂꯨꯍꯣꯡꯕꯒꯤ ꯒꯤꯐ ꯀꯔꯤ ꯑꯣꯏꯅ ꯇꯧꯔꯨꯒꯦ ꯑꯣ ꯁꯣꯔꯤ ꯔꯦꯕꯤꯇꯥ ꯀꯥꯅ ꯉꯥꯡꯗꯣ ꯑꯩ ꯀꯥꯞ ꯁꯦꯠ ꯑꯣꯏꯅ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯃꯜꯁꯦ ꯌꯥꯝ ꯈꯦꯠꯅꯗꯕ ꯑꯗꯨ ꯀꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯅꯔ ꯁꯦꯠꯇꯣ ꯗꯤꯅꯔ ꯁꯦꯠ ꯑꯣꯏꯅ ꯀꯥ ꯉꯔꯥꯡ ꯄꯣꯄꯥꯡ ꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯣꯠꯇꯣ ꯂꯧꯔꯒꯅꯦ ꯀꯥꯅ ꯀꯥ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯑꯣ ꯑꯩ ꯆꯥꯛꯇꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯣꯏꯔꯥꯡ ꯑꯩꯗꯤ ꯆꯥꯛꯁꯤ ꯈꯤꯇꯪ ꯊꯦꯡꯅ ꯆꯥꯏꯕꯀꯣ ꯄꯨꯡ 9 ꯇꯔꯥꯗ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯦꯠꯇꯨ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯌꯨꯝꯗ ꯅꯦꯠ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯏꯁꯩ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕ ꯑꯩꯒ ꯌꯨꯝꯗ ꯂꯥꯛꯄꯗꯨꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯀꯣ ꯑꯗꯨꯅ ꯔꯦꯕꯤꯇꯥ ꯉꯔꯥꯡ ꯀꯥꯅ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯀꯥꯅ ꯂꯧꯔꯤꯕ ꯍꯥꯏꯗꯤ ꯗꯤꯅꯔ ꯁꯦꯠꯇꯣ ꯑꯩ ꯃꯌꯥꯝꯅ ꯌꯦꯡꯍꯜꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯂꯧꯕ ꯃꯇꯝꯁꯤꯒ ꯅꯨꯡ ꯌꯥꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒ ꯀꯥꯅ ꯄꯣꯠꯇꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯍꯧꯗ꯭ꯔꯦ ꯗꯤꯅꯔ ꯁꯦꯠ ꯑꯣꯏꯅ ꯂꯧꯔꯦ ꯖꯤꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯦꯜꯕꯤꯗ ꯑꯣꯟꯊꯣꯛꯏꯅꯦ ꯀꯥ ꯍꯥꯏ ꯃꯅꯤ ꯄꯨꯡ 9 ꯇꯔꯥ ꯇꯥꯔꯒꯅ ꯀꯥ ꯌꯨꯝꯗ ꯑꯩ ꯁꯟꯗꯥꯒꯤ ꯄꯨꯡ 7 9 ꯑꯣꯏꯔꯒꯅ 7 7 ꯃꯈꯥꯏ 7 ꯑꯣꯏꯔꯒꯅ ꯑꯩꯅ ꯏꯁꯩ ꯇꯝꯕꯤꯕ ꯃꯐꯝꯗꯨꯗ ꯀꯣ ꯔꯦꯕꯤꯇꯥ ꯆꯥꯛꯆꯥꯕ ꯉꯁꯥꯏ ꯆꯪꯗ꯭ꯔꯦ ꯀꯥꯅ ꯀꯧꯔꯝꯃꯤꯅꯤ ꯑꯩ ꯔꯦꯕꯤꯇꯥ ꯆꯪꯉꯛꯇꯦꯅ ꯑꯗꯣ ꯉꯔꯥꯡꯗꯣ ꯗꯤꯅꯔ ꯁꯦꯠ ꯑꯣꯏꯅ ꯑꯩ ꯄꯣꯄꯥꯡ ꯇꯧꯔꯝꯃꯦ ꯑꯗꯨꯅꯤ ꯗꯣꯅꯤ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯆꯥꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯒꯦꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯩ ꯔꯦꯕꯤꯇꯥ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯇꯧꯕ ꯀꯥꯎꯅ ꯁꯨꯝ ꯂꯩꯔꯦ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯑꯣ ꯅꯠꯇꯦ ꯆꯨꯝꯃꯤ ꯃꯣꯏꯔꯥꯡꯅ ꯍꯥꯏꯕ ꯀꯥꯅ ꯂꯐꯣꯏ ꯆꯥꯏꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯁꯨꯝ ꯍꯥꯎꯗꯧ ꯃꯥꯜꯂꯝꯅꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯐꯣꯏꯁꯦ ꯈꯤꯇꯪ ꯄꯥꯝꯃꯦꯕꯀꯣ ꯑꯣꯂꯪꯊꯥꯁꯤꯗꯤ ꯑꯗꯨꯝ ꯆꯥꯏ ꯁꯨꯝ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯒ ꯏꯪꯊꯝꯊꯥ ꯆꯪꯉꯒꯗꯤ ꯑꯩ ꯆꯥꯗꯦ ꯂꯐꯣꯏꯁꯦꯀꯣ ꯆꯥꯔꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯃꯒ ꯑꯗꯨꯝ ꯆꯥꯏ ꯅꯤꯡꯊꯝꯊꯥꯗꯗꯤ ꯂꯐꯣꯏꯁꯨ ꯌꯥꯝꯅ ꯌꯨꯁ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯅꯤꯅ ꯏꯪꯊꯝꯊꯥꯗ ꯂꯐꯣꯏ ꯆꯥꯕꯁꯦ ꯈꯅꯥꯎꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄꯅꯤꯅ ꯆꯤꯟꯖꯥꯛꯁꯤ ꯌꯥꯝꯅ ꯀꯛꯑꯦ ꯃꯣꯏꯔꯥꯡ ꯄꯨꯡꯖꯥ ꯆꯥꯁꯟꯕꯁꯨ ꯌꯥꯗꯦ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯆꯥꯕꯁꯨ ꯌꯥꯗꯦ ꯀꯣ ꯑꯗꯣ ꯑꯣꯂꯪ ꯊꯥ ꯑꯁꯤꯁꯦ ꯀꯥꯏꯗꯕꯀꯣ
ꯂꯐꯣꯏ ꯑꯃꯨꯟꯕꯁꯦ ꯑꯗꯨꯝ ꯀꯥꯗꯤ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯀꯥ ꯀꯩ ꯃꯊꯦꯜ ꯇꯧꯕꯤꯒꯦ ꯉꯁꯤꯁꯦ ꯈꯪꯗꯦꯅꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯑꯩꯁꯨ ꯍꯪꯉꯨꯗꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯉꯥ ꯊꯣꯡꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ ꯀꯥ ꯉꯥꯏꯈꯣꯀꯣ ꯍꯣꯏ ꯂꯣꯏꯅꯤꯡ ꯉꯥꯏꯒꯦ ꯅꯪ ꯀꯩꯀꯩ ꯊꯕꯛ ꯂꯩꯔꯤ ꯁꯨꯝ ꯇꯧꯁꯜꯂꯣ ꯀꯥ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦꯀꯣ ꯀꯥꯡ ꯀꯨꯏꯅ ꯊꯥꯔꯣꯏꯗ ꯄꯨꯡ ꯑꯃ ꯀꯣ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯁꯤꯒꯩ ꯍꯦꯜꯂꯣꯏ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯕꯣꯖꯦꯁꯣꯔꯤ ꯇꯥꯕ꯭ꯔꯣ ꯃꯣꯏꯅ ꯆꯦꯛ ꯐꯣꯟ ꯇꯧꯔꯦ ꯀꯛꯊꯠꯈ꯭ꯔꯕ ꯐꯣꯟꯁꯦ ꯇꯣꯛꯑꯒ ꯐꯣꯟꯅꯤ ꯀꯩꯅꯣꯒꯤ ꯂꯛꯈꯤꯄꯨ ꯒꯣꯀꯨꯜꯒꯤ ꯐꯤ ꯗꯨꯀꯥꯟꯅꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯌꯥꯗꯦꯅꯦ ꯍꯩꯄꯥ ꯁꯥꯅ ꯀꯣꯛꯀ ꯉꯥꯎꯍꯜꯂꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯃꯅꯨꯡꯗ ꯌꯦꯡꯍꯜꯂꯛꯏ ꯁꯨꯝ ꯍꯥꯏꯔꯛꯀꯗꯧꯕꯅꯤ ꯉꯁꯥꯏꯒꯤ ꯕꯖꯥꯖ ꯂꯥꯏꯅꯦꯟ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ 이놈의 함 사포트 뷰 이놈의 함 사포트 뷰 사포트 지금 해 가는 거는 뜻이네 그러면은 우라빈 소라도 가고 그래 자 그게 나가시는 민이네 해양 바 스테이트 파티 나가시기죠 이 사이 플레이 로레미 달래버 나이 때는 성 변도디 성성가 좀 특별한 성성가는 못되네 클래스 좀 특별하네 아니 나 인사도 오고 아니 벌써 야 이분이 하자더라 응 이게 벌써한테 뭐 마치 파일 레버 그런 레버 지장 또 합의 야비 말이 그 고소 달라시 이신호 매양 그랑 리기 하사포토 비오 레비타 토크라보 가나 그냥 통가 수쿰데 작자방가 수쿰데 그냥 통가 수쿰데 하나가 많아들에 아기 전레비타세 가다 그리 누마이터블레 입노 칸데 가리 엘비 타고 그딩에 전레비타 락티 하는데 항문이 아니 그냥 자가지고 하는데 이신호 매양 사포토 비오 사포트 가까이 걸음디다 강에 너의 하닝도 하부도니 성이시 엘비도 허우리 따오디마 걸음디다가네 천리비다 락데 하나 하람이되고 징이징은 하이되고 하람디가나 너 하이번 아이래 이번에 쿵무되게 작통과 그냥 통에 한 거지 쿵데 그나이 블로그 짱이게 그나이 LB 짱이게 후지나 짜레 벤지 짱이라 짝통하고 그냥 짜게 여기다 그냥 통해봐
레비타 그냥 통게 그 뭐랑 잠깐만요. 레비타 그냥 통게 봐. 그 놈은 다 쌍띵 시기. 농지 어르 딱 생각해. 지피 잘 떠보지. 농아이디. 오케이 지나면 ayo lo sinama tau lagi ni sapo suwale ni lapo suwale sinomyam dengan sige agi bida chang bida ba sinomyam puno buthaga chari chan rebeta agi chan doni morang studio margina khoge manpugi hoja myam puno pu haninga leitana thaga chari ko 하니가 다 같이 지나면 그 마찬가지로 수 매양나 사포트 비우고 매양의 사포트 되니까 아이는 같이 매양 폼나미양 다 한명음 자리버시 지나면 나는 왜 지나고 나온 거 따가디 아기 제네를 쓰고 사포트 비르면 하고 폼 탐자게 지나면 거 내가 시기디 아기 엘비 사야스로 산지르게 거 매양수 자싱 자나바 저는 마땅 올바니나 거 안도부 니에기 problem letrabadi ai mathang lunch ki matungda amuk ai LV thajarke adugo su sinamyam sum lakpio hai ba phame thamjage sinamyam ko hojike di ai LV selo sanjage ai LV da ngasi ki changbiru sinamyam chani cha ko ja sing myam support to bu da makta sinamyam bu haninga le tan thagatchari sinamyam ai su ngasi ki di hojike di LV se asada sum losanjirage mathanggi bidamu sinamang unersi agi sanduni nang kakanga nam ko habdo ka losalage ko nang na tholo sanjaro duga lan saksaro du ka hoen pung tara adu item tang yingake aduga mu unersi ka kaga ko doni nang saujade nang ka ngai ko haram ni ko adu ka losalage matam se jawramnina ko adu landhaga dim nungai do mandre mathang LB damu unasi ai chen doni bye bye rebita bye bye karingjang chagai su khumamdre saw pramare moirang studio gusu haninga le thagachari ko ai chene jambe bui damu sinamya prupu haninga le tana mangora tana thagachari sinamya prama ai LB side to sumjarage sinamya bye bye doni bye bye mathang damu unarasi Snowman, bye bye.